ꯀꯅꯥꯅꯣꯃ ꯎꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯗ꯭ꯔꯥ ꯑꯁꯤꯁꯤꯗ soya, Ini semuanya saya masana kya mayariba price मैम फंगबा याबा बोनस मैम फंगबा याबा प्लेटफॉर्म अमा पुदो लाक्चरे मदुदी मेल प्लेटफॉर्म नि मस्तेसा 24/7 सपोर्ट ओइना सुलाइगनी अदुगा फास्ट गेम्स हारबसे मैम रिकमेंड तौजगे यामने इराई लायरगा यामने थोइगदे अदुगा अइगे ओइनदि ग्रास हाइबा मसानसे ख्वाइदगी नुंगाये मिनिट अमदा 10 टाइम्स थोइगल्ले मेल प्लेटफॉर्म हारिबसे अफाव एथलेट अमसुंग अफाव मियोय कया अमसु पार्टनर ओइरी अदुगा मसलेसा मसाना नुंगाई नुंगाइबा कया अमसु यारी अइगी प्रोमो कोड ES100 हाइबसे सिजना बिरगा इहान हाना डिपॉजिट तौबा मतमदा 53000 PNR बोनस ओइनजे फंगनी मयाम अदुना गेम सनाबा मयाम आई वीडियो सिंगबिरिबा खुदिमा थागचरी अदुगा मयाम सब्सक्राइब तौदबा यावतारदि सब्सक्राइब सुंग सोय सोय तौसनबिरम अदो मयाम ngasi चादोइसे pork chili ne chow ne jarak toine मैम फास्ट फूड कुंबा रेस्टोरेंट गुमदा चादबा कुई अदुना युमदा एकता सेमगा चागे मैम सेकंड टाइम chopstick चादोइने को ngasi di kamai tawge ngasi ado चाबा हौरा अगे अदो अचार हापंगे मोरोक अचार जे यम हावे पचानिंगे बा दुदि मैम चाबा हौरगे सी हाना चार के को आई मचाने I am pendy hojikdo saru oi lerame imta ha Hekta umurong acar yun ko sa isa. Ma'am, ay mouth ulcer daw ba? Ay mouth ulcer yam daw ganito na ko. Ma'am, han tayo na viewers kumba han ay viewers kumba di hangam niya. Mouth ulcer daw ba na yan? Tupe. Namhawa.
모르겠어. 사루가 겹소에 마누가 사루에 오랜 거 이거 거 봤어 봐 잘할게. Chopstick को पाए ये कैप्सिकम सिबू कईगो सी कैप्सिकम सिबू 60 पी है पीस 60 खरा है हाउ 사루 야와 가능하지 sâu xa từ bữa mà mềm hỏi anh chắc em làm bây giờ không đi à March Day 3 Pung 11 Gamsin Tama Doy Kanang ubo male Chopstick na chare Ma Ay khula sa akin Kala yang ko alam maghahiba maalala asay sorry kung baro da video ng bahay sa inya baro daram dala Ayun class ama yaweबा class amase pung 12 makhai thai da loyeba ada video su namnaba hotnaba class su yawnaba hotnaba very challenging ka mana yam challenging hoy
ꯄꯨꯡ 9ꯗꯩ ꯀ꯭ꯂꯥꯁ ꯍꯧꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥꯒꯅꯦ ꯄꯨꯡ 9ꯗꯩꯅ ꯄꯨꯡ 12 to 12:30 ꯐꯥꯎ ꯀ꯭ꯂꯥꯁ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯨ ꯅꯝꯗꯣꯏꯅꯤꯗꯅꯀꯣ ꯑꯩ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯩ ꯃꯇꯝꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯑꯌꯨꯛꯀꯨꯝꯕꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯐꯔꯛ ꯇꯥꯏꯌꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦꯒꯨꯝꯕ ꯈꯛꯇꯪꯗ ꯐꯪꯉꯦꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯅꯨꯡꯊꯤꯟꯒꯨꯝꯕ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯄꯨꯡ 9ꯗꯩ ꯀ꯭ꯂꯥꯁ ꯍꯧꯔꯅꯤ 9 ꯃꯃꯥꯡꯗ ꯂꯣꯏꯅꯃꯛ ꯊꯣꯡꯗꯣꯛꯄꯅꯤ ꯈꯪꯗꯦ ꯂꯣꯏ ꯇꯧꯔꯝꯃꯅꯤ ꯑꯗꯨꯒ ꯑꯥꯐꯇꯔ ꯀ꯭ꯂꯥꯁ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯩ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯗ꯭ꯔꯥ ꯐꯩꯗꯧꯗ ꯅꯣꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯗꯣ ꯏꯁꯥꯅꯅꯦ ꯏꯁꯥꯗ ꯆꯥꯎꯊꯣꯛꯄ ꯇꯝꯖꯧ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯃꯥꯏꯃꯛꯇꯤ ꯇꯧꯔꯦꯀꯣ ꯀꯥꯏꯅ ꯈꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯇꯧ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯄ ꯇꯝꯒꯗꯕꯅꯦ ꯊꯣꯛ ꯆꯥꯁꯤꯟꯈ꯭ꯔꯒꯦ ꯂꯥꯁꯇ ꯀꯣꯟꯅ ꯆꯥꯁꯤꯜꯂꯦ ꯑꯗꯣ ꯌꯥꯝ ꯉꯁꯥꯏꯉꯩꯗꯤ ꯍꯩꯕ ꯃꯥꯜꯂꯝꯗ꯭ꯔꯥ ꯃꯌꯥꯝ ꯌꯥꯎꯔꯤꯉꯩꯗꯗꯤ ꯄꯪꯆꯠꯇ ꯆꯠꯄꯛꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯑꯆꯥꯔꯁꯤꯗ ꯀꯣꯠꯁꯟꯕꯤꯅꯤꯍꯦ ꯆꯃꯁ ꯏꯪꯁꯨ ꯏꯪꯕ ꯑꯏꯪꯕꯁꯨ ꯑꯗꯨꯝ ꯊꯛꯅꯤꯡꯕꯀꯣ ꯂꯣꯛꯇꯤ ꯑꯗꯨꯝ ꯊꯨꯡꯉꯦ ꯍꯥꯎꯋꯦ ꯃꯁꯜꯁꯦ ꯈꯨꯍꯥꯎ ꯑꯃꯗ ꯊꯔꯨꯅ ꯀꯂꯥꯛ ꯂꯥꯎꯔꯦ ꯌꯥꯝ ꯆꯧꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯆꯧꯒ ꯁꯤ ꯄꯣꯔꯛ ꯆꯤꯜꯂꯤꯁꯦ ꯑꯁꯤꯒ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯑꯗꯨ ꯈꯔ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯄꯨꯡꯗꯣ ꯂꯣꯏꯔꯛꯄꯗ 59 ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯁꯣꯏꯕ ꯂꯥꯟꯕ ꯂꯣꯏꯅ ꯉꯥꯛꯄꯤꯌꯣ ꯑꯗꯨꯒ ꯑꯐꯕ ꯂꯧꯁꯟꯕꯤꯌꯣ ꯐꯠꯇꯕꯈꯩ ꯍꯨꯟꯗꯣꯛꯈ꯭ꯔꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ